ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇ꯭ꯔꯨ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯌꯥꯝꯕ ꯑꯦꯜꯖꯣꯏ꯫ ꯑꯦꯜꯖꯣꯏ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯔꯤꯁꯨ ꯇꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯃꯦꯟ ꯔꯣꯗ ꯑꯃꯒꯤ ꯅꯥꯀꯟꯗ ꯂꯩꯖꯩ꯫ ꯑꯗꯨꯒ ꯃꯦꯟ ꯔꯣꯗ ꯑꯗꯨꯒꯤ ꯋꯥꯡꯃ ꯑꯩꯈꯣꯏ ꯌꯨꯝꯒ ꯃꯥꯌꯣꯛꯅꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯃꯦꯟ ꯔꯣꯗ ꯂꯝꯕꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯇꯥꯏꯋꯥꯏꯗ ꯑꯗꯨꯝ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯕꯕꯥ ꯏꯃꯥꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯕꯗ ꯑꯩꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯩꯉꯣꯟꯗ, "ꯏꯕꯨꯡꯉꯣ, ꯈꯣꯡꯅꯥꯡ ꯑꯁꯤ ꯕꯕꯥꯅꯁꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯅꯄꯨ ꯅꯕꯣꯛꯍꯣꯏꯒꯤ ꯃꯇꯝꯒꯤ ꯈꯣꯡꯅꯥꯡꯅꯤ, ꯇꯥꯏꯑꯣꯏꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯕꯕꯥ, ꯑꯗꯣ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯔꯛ ꯃꯔꯛꯇ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯈꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯔꯥꯟ ꯃꯆꯨ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯊꯦꯠꯆꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯀꯌꯥꯃꯔꯣꯝ ꯑꯃꯁꯨ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯊꯅꯝꯈꯤ꯫ ꯃꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯁꯦ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯏ" ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ "ꯑꯗꯨꯒꯤꯕꯨ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ꯫ ꯌꯦꯡꯉꯨ, ꯕꯕꯥ ꯍꯥꯏꯒꯦ, ꯂꯥꯏꯑꯣꯏꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯤꯒ ꯈꯔ ꯈꯦꯠꯅꯩ꯫ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯗꯁꯥ ꯂꯥꯡꯕꯟ ꯑꯐꯠꯇꯕ ꯄꯨꯝꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯉꯣꯟꯗ ꯎꯠꯁꯤꯟꯖꯗꯨꯅ ꯄꯨꯟꯁꯤ ꯅꯤꯖꯩ꯫ ꯃꯗꯨꯅꯅꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯇꯣꯞꯄ ꯂꯩꯀꯥꯏꯒꯤ ꯃꯤꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯣꯛꯂꯝꯃꯤꯁꯤ" ꯑꯁꯨꯝꯅ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗ ꯑꯩꯅ ꯋꯥꯀꯤꯡ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝꯂꯕꯤ ꯐꯤꯃꯟ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯂꯕ ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯄ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯠꯈꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯒ ꯀꯣꯂꯦꯖ ꯆꯠꯅꯕ ꯕꯕꯥ, ꯏꯃꯥ ꯑꯃꯗꯤ ꯏꯆꯦꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯒꯥꯔꯤ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ, "ꯀꯔꯤꯅꯣ? ꯍꯧꯖꯤꯛꯀꯤ ꯃꯈꯣꯟꯗꯨꯗꯤ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯅꯈꯣꯏ ꯃꯄꯥꯟꯗ ꯊꯣꯔꯛꯀꯅꯨ, ꯑꯩ ꯌꯦꯡꯉꯨꯒꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯦꯟ ꯔꯣꯗ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯃ ꯇꯥꯇꯥꯗꯨꯅ ꯊꯣꯝꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯌꯦꯡꯍꯩꯗꯕ ꯃꯇꯧ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯈꯤ꯫ ꯕꯕꯥꯅꯁꯨ ꯑꯩ ꯊꯣꯔꯛꯄꯗꯨꯗ, "ꯏꯕꯨꯡꯉꯣ, ꯌꯨꯝ ꯃꯅꯨꯡꯗ ꯊꯨꯅ ꯆꯪꯉꯣ, ꯅꯆꯦꯒ ꯅꯃꯥꯒꯁꯨ ꯊꯣꯔꯛꯀꯅꯨ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯤꯃꯟꯈꯤꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥ ꯌꯨꯝꯗ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯆꯥꯈꯩꯁꯦ ꯉꯁꯤꯒꯤꯗꯤ ꯀꯔꯤꯃꯠꯇ ꯆꯠꯍꯜꯂꯨꯔꯅꯨ, ꯑꯗꯨꯒ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯀꯅꯨ" ꯁꯤ ꯍꯥꯏꯗꯨꯅ ꯕꯕꯥꯗꯣ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯗ, "ꯏꯃꯥ, ꯕꯕꯥꯅ ꯏꯁꯤꯡ ꯕꯥꯔꯇꯤꯜ ꯑꯃ ꯄꯨꯊꯣꯛꯈꯤꯁꯦ ꯀꯔꯤꯒꯤꯅꯣ?" ꯍꯪꯂꯝꯃꯤ꯫ ꯏꯃꯥꯅ "ꯍꯦꯔꯥ, ꯀꯔꯤꯁꯨ ꯅꯠꯇꯦ, ꯉꯁꯤꯒꯤꯗꯤ ꯏꯕꯨꯡꯉꯣ ꯀꯣꯂꯦꯖ ꯆꯠꯂꯨꯔꯅꯨ" ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯁꯣꯔꯣꯛꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯆꯨꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯀꯤꯃꯟꯈꯤꯗꯨꯅ ꯍꯧꯒꯠꯇꯨꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, "ꯕꯕꯥ,
baba haiduna kaurammi. Adubu babasu sorok lomdagi nupi amana kappagi khonjel adu babasu taba mali. Madudagi babana aingonda ibungo kaidaurage hangaki. Aina amu baba khonjel asi babasu tabro hangami. Maduda babana tai chocho tumuro karisu nateda isa asidi karimata kirunu hairaki. Aisu aigi kada kina pamungda changduna wakhan mon khalammi. Asumna nongalaga aigi yumgi miyoi singda ngarang aina takiba khonjel adu makoisu tabra hangami. Maduda aigi yumgi miyoi singsu aingonda munna yengaktuna ngarang numidang aina takiba khonjel adu makoisu tai kumaki. Madudagi imana babada sumna hangami. Nahan accident thokpada leikhidrabi nupi masa adugi yumgi miyoi sing accident thokpa masida lakhrabra haiduna. Babana amu khangdene mathwai mami kakhutkhra bazara ai tamanida amukta hangi. Makoidi dukan phammanina urambasu yai harakki. Asumna numit nungti khudingi accident thokkiba mafam aduda numidang khudingi leikhidraba nupi adugi thawai adu tengthaduna tattana kappa horakki. Babaga imagasu ichega iga kirani haiduna akoibu tumdri phau thenga phau akoibu tumba sangbirami. Adubu kiraba thodok asi tattana thorakpadagi babana khoiga thangnana leiriba yum matei sing aduda wari asi haudoklami. Maduda akoiga yumlo nana leiminariba miyoi singduna su asumna hairakki. Mafam jaga asi mamangda sigumna amuk phau thoktribani. Khangdre tawdoisi leikhidraba nupi adugi imung manunggi miyoi singda thawai mi amukta kokhatlu hairubana faradra khangdre hairami. Asumna khoiga yumthangnariba miyoi sing aduga babaga leikhidrabi nupi adugi mayumda chattuna maiba amaga loinana nupi aduna accident thokhiba mafam aduda laitin khoram thoki. Madugi matungdagi nong nini di nupi aduna tengthaduna kappagi khonjel adu taramkhidi. Adubu nongmadi sorok mataida hauba khongnang panbi adugi chawraba masa panbi ama tektharakki. Madudagi lekaigi miyoi singna sumna hainarami onthokpanida khongnang asigi masa panbi asi matau karamna teklaklibanu. Leikhidraba laiwoiraba ipa ipu singna khongnang masa asi hek teklakpada lekai asi awafamda tagani haibirambani. Kari afattaba khudam changyengno masibu haiduna asumna akhoi lekaigi ahal laman mayam ama punduna wa tanaduna khongnang adu maiba maibi mayam ama kauduna lai khoram thoki. Maduda maibi amagi masada lai tonglaktuna asumna hairakki. Lamben sorok asida landuna chatpa miyoi khara thawai mangkhini. Nupi amagi thawai su mafam masida mangkhre. Makha taba miyoi kharasu mafam masida thawai laukhini hairamki. Wafam adu tabada akhoi lekaigi miyoi sing thawai yamna wanarami. Asumna tha mari manga leiraba matungda nongma ahing ama matam kuina tarudraba nupi amana kappagi khonjel adu amuk tarakki. Madudagi aisu kimankhiduna isa pumba phaijupna loina kupsanduna nonganba ngairammi. Aduga babaga imagada khonjel adu makhoisu tabra hangami aina. Maduda babana akhoibu kirani haiduna asumna hairakki. Ibungo nang wakhan yamna khanjalamani yengu lekai asigi miyoi sing akhoi pulap punna maiba maibi tanaduna lai khuram thokrabadudi karisu tawroidai chasidi nangi wakhalna oirangbani haibirakki. Adubu aigi wakaldadi ngarang aina takiba khonjel adu aigi imungi miyoisu makoichu soidana tarangbani khalami. Asumna akhoi wari sanaringaida gari ani thengjanabagi khonjel ahuba amamuk taramki. Madudagi mapana senthokduna yengubada mafam maduda bolero jeep amana bike thokduna lakpa nupa ama thomduna nupa adu khudakta mafam maduda thawai lanki. Asumna sum sorok aduda accident thokpagi masing nongmagi henkalaki. Numidangi matamdasu accident thokduna leikhidraba miyoi sing adugi thawai sing aduna tattana tengthaduna kapakki. Adubu nongma babada aina sumna hairami. Baba ai wa mata mafam masida accident tattana thoibasi nongma aina walking halakpada nupi amana lama chet amada migi mawong matau
ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯁꯥꯗꯨꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯍꯨꯟꯇꯣꯛꯂꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯐꯝ ꯑꯁꯤ ꯃꯤ ꯇꯣꯏꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯔꯛꯈꯤ꯫ ꯕꯕꯥ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗ꯭ꯔꯦ, ꯌꯥꯝꯅꯁꯨ ꯀꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯇꯣꯞꯄ ꯑꯃꯗ ꯆꯠꯂꯁꯤ ꯍꯥꯏꯔꯝꯈꯤ ꯑꯩꯅ꯫ ꯃꯗꯨꯗ ꯕꯕꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯂꯦꯞꯇꯅ ꯊꯣꯔꯛꯈꯤꯅꯤ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯃꯇꯥꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯌꯨꯝ ꯂꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯌꯥꯝ, ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯃꯨꯛ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫